Mapangi company singa changdamnaba yaba home care product sing puthokle. State asida su masagi institute ama hangduna lamdam sigi nahasingda tambininge sarzu. Matam kayagi mamangdage state asida seasonary ba yumge house care product sing haibade sapon konlik fengnaba polam sing yauna makal kayagi sit sengna bagi pot kaya mapan lamdagi ayamba pusilakpa ngaktanne nong mada seasonary ba polam sing asi state asida sabagi thabak sing matam kharagi mamangdagi miyoi kharana chatharagle mapan lamdagi pusilagli ba polam sing asidage quality hanthadaba mawongda miyamna pamba packaging ga loinana polam kaya state asida hojik saduna yonba hore polam sing asi sagolban bijay govinda da leiba Rajkumari Sarju chahi kuntraga mathoina RBR Organic Home Care Products ki makhada sapon konlik fengnaba mahi glass sengdoknaba phenyl na chingba polam sing sare haujiki oina RBR gi makhada semliba polam sing adude awathavi gi sapon green tea gi sapon maitana masung wagi sapon liquid detergent hand wash foaming gel sanitizer saduna yonba hore makhata na tha kharagi matungda body wash shampoo amasung conditioner su organic oiba mong da semduna puthoknaba thaurang taure sarjuna sariba polam sing asina haujiki oina mechin gi mateng ka hena sizina dana khunna sem saduna puthokpane packaging taunaba heat gun microwave na chingba mechin khara natana atai atopa amata sizinadre sapon sing asisu angang sing na pamgadaba mawongda tongan ba makhalgi design sing tawduna puthoke puthokliba sapon gi polam sing asigi base oina hameng gi sangom sizinai loina na sizinari ba awathabi green tea maitana masungwa na chingbagi liquid extract natraga powder gumba lawduna sizinai masi sizinaba matamda polam sing adugi chapchaba kanaba adu amata mangdana phanganba sungamme polam sing asibu sariba RBR Organic Home Care gi proprietor Rajkumari Sarjuga pauksi asiga unabada hai chahi asigi January thada Delhi da leiba Craft 3 Academy da polam sing asi sanabagi damak numit kun marini gi waiba training ama yaukhe training adu yauraba matung Imphal da halakpaga mahakna tamlakiba mahising adu practice waina yumda semduna sapon gumba polam sing saba hauke mahakna sariba polam sing adu yumgi miyoi sing amasung laikai gi miyoi sing da sizinahanduna yanganke matam khara pot makhal saduna changyang tawbada sizinariba miyoi sing nasu sizinabada nungai haibage wafam sing phongdorokhe miyamgi wafam sing adu taraba matung mahaki oiba company ama semduna yumgi sizinagadaba pot makhal suna saningbagi apamba poglaktuna chahi asigi September tha duwaidage dukan da yolhanba hauke sapon gi polam sing adu lupa 10 dagi hoduna lupa 9 manga phawbugi changda yolle liquid detergent gi polam sing asina lupa 48 phawbugi manungda miyamda phangali haike mahakna hai RBR gi makhada hauji staff tare thamduna thabak sure state asigi achouba irang leidingai chairakta thabak sing asi pangthokpa haurakpana pot chenbana singbadasu khudong chada ba mayok nakhe adubu lamdam asida mapandagi pusilagliba polam sing asi kharada oirabasu hanthandaba yade haibagi wakhalonda awaba kaya mayokna duna polam sing asi sem saba horakibane Khadi and Village Industry Commission ki makhadasu mahak sapon sabagi matangda training loire masida sunatana Ministry of Micro Small and Medium and Enterprises ki makhadasu register taure mahakna khangliba mahai khara ase lamdam sigi naha oiriba kaya dasu tambiba ngamnabagi damak tungda lakadaba matam singda institute kumba ama hangdokningbagi apamba sulai makata na mahaki pothok sing asi hena puthokpa ngamnabagi damak anauba mechin kaya lakadoriba kumja 2024 dagi hapsinaba thaurang lai ahenba staff kharaga loksinduna pothok ena puthokuna lamda masigi senmit londa kharada oirabasu mateng ohenba ngamnaba pandamda makata na mahakna lamda masida changlakibane miyamna sumaki polam sing asi sizinarba matung yamna apenba phongdorokpa thengnai sariba sapon gi pothok sing asi pokpa kuidriba chahi nauriba ngang sing da sizinabadasu akaibo ohende maramdi mahakna saba matamda organic ki polam sing sizinaduna sabane national highway da irang asi leibana sathok chasin gi khudong chadaba kaya mayoknabana maram oiraga mapandagi chenba pot ki mamal wangna lakhe adubu lamdam asigi miyamda mahakna ahenba senfam lawduna adumak yonkhe irang asina maram oiduna lanjena duna relief camp da leiriba miyoi kaya dasu lemna polam sing asi yanthokduna sizinahan ki haire mapandagi nungtigi sizinariba sapon konlik fengnaba polam sing lamdam asida su hena saba mi sing thoklaglabade mapanda satkhigada lamdam sige khutsa haidaba naha kaya thabak piba ngamgane mapung phana training pibi naba thoksil kaya su mari leinaba singna ningthina sembi duna mateng pangba yaba senthang yauna piduna khutsa haiba naha kaya puthokduna lamdam sigi senmilonda mateng panghanba yagane